이싱 기대 탁게봐. 악장시쇼 얌나 와래. 이싱쇼 가오랑만에 야드래. 이싱 기대 비요. 누파 덕디 얌티나 쇼에더라. 이스. 난 까나노. 아이 반토이마니. 반토이바. 아이세 이싱 가오랑만아 캉방 감드래. 난 아이부 이싱 가직당 비탁비우바. Hoi, anh đang nghỉ sinh lâu rồi kìa. Anh hãy là truy phao và năm mươi phát thì đã đứng lên là một quả. 반토이바 낭 나이부 이싱 비탁비박이다마 낭부 다가짜리 낭디 마폼시다 까리도보 락리바노. Anh ipan kể bị cái bà tê bà bà lạc vào đây. Chạy bù lô là bác kỳ. Mình chỉ mấy đi khổ mà nè. Hắn chỉ đưa ra thầm lì bà. Hình thổ mà ra sừng đó. Cần nhớ ní hai đứa nào. Anh khôi ipan kể bị chất kỳ vào đây. Kaimi haiba Panthoiba Nangi ipan kaimi haibadu Kai makok panba nupadura. Mani, ano nang ako ipan kể bị khăn bro. Khange Ai mabu masak yamna munna khange. Panthoiba Aigi ming Yaibirel kawe. Aise Nangi ipan kaimigi marupne. Mahakna chabunglo laibaki Mantri mairi khomaga Lanthenganaba hotnaribado Khara wana thokane. Mantri mairi khombadi Jadu mitrang yamna haibane. Ngasi phawbada maga lamba paminaba kanasu leitri. Mabu maithiba pige hairabadi magi aron athupsingdu hana manghanba changi. Oh, nang siya ako ipan kay Biggie, mamanaba ore ko. Adudi, mantribari ko bagi, kariyero balayge, ayo na haibiyo. Ako ipan kay Biggie, pati abuta tawbiyo. Panthoiba, ay isa maglaktuna Nangi ipan kay Migi mateng tawbadi ngamlaroy. Nang ay buwaro ganun. Adubu, mantri mari khombagi aron athuk adudi ay nangonda taklagi. Ay na haigadoriba asi munna taw. Angang, nang kadai dagi lagli no ha. Mafam sida mitop sang bayade. Sat kho chalo. Ay naku ikunum sida koy balak pa nate. Ay ipan kay Miggie mateng bang balak pa ni. Iya. Mi kaya ko sitri bangang. He angang, nang hogjing magchat kho. Natrabadi nang kaya mathong ja roy. He lan misa.
ꯅꯈꯣꯏꯅ ꯉꯝꯂꯗꯤ ꯑꯩꯕꯨ ꯊꯤꯡꯉꯣ ꯑꯩꯗꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯆꯪꯂꯅꯤ ꯏꯌꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯂꯝ ꯍꯦꯟꯈ꯭ꯔꯦꯗ ꯈꯪꯒꯅꯤ ꯅꯪ ꯑꯉꯥꯡꯁꯦ ꯐꯥꯎ ꯑꯉꯥꯡꯁꯦ ꯑꯝꯇ ꯐꯥꯎ ꯉꯁꯥꯏ ꯔꯥꯕꯤꯅ ꯍꯥꯏꯔꯛꯄ ꯃꯐꯝꯗꯨ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯃꯐꯝꯁꯦ ꯌꯧꯔꯒ ꯈꯨꯕꯥꯛ 3ꯂꯛ ꯈꯨ ꯍꯥꯏꯕꯅꯤ 이씨, mafamsidi onthona mangkhreda. Yeah! 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 Hoy! Kay mi kauba, kay makokpan manupa. Nang na thiangkhang kayada, may khomba aigi thabak thoramda yektuna lakpane. Ngasidi nang nasagi namang nakhong na thiraklabanina. Aina nangbo soidana lanbiragani. Mayri khomba nasagi oijaba khara phangnabagidamag nangna mara leijedraba ningthau macha singbu ot naibadi kaimi aina sungya yaba ngamloi ningthau sidang haibana hinglingaida mabu nangna insinduna phattaba thabak kaya ama tauhallaga mara leijedraba ningthauda taisin khibani madugi mahaina ningthaugi mathwai mangkhibani pumna maksigi haurak phamdi phatraba nangni Yabirena hairappa sa makoktu masi soidana oramani. Nang aibu kiyanaba honarasu aidi kibiraroi. Nangdi aigi maramda yamna munna khanglamledana. Maduna takpadi nang kuina hingduna leiba yararoi. Ya! Iya! Achacha! Nang nadi ngamhallaroi hai! Hujikti nang
ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯒꯦ ꯍꯩ ꯏꯌꯥ ꯍꯩ ꯀꯩꯃꯤ ꯅꯔꯤꯜ ꯂꯩꯔꯕꯗꯤ ꯑꯩꯒ ꯃꯥꯌꯣꯛꯅꯧ ꯀꯔꯤꯒꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯅꯣ ꯃꯩꯔꯤ ꯈꯣꯝꯕ ꯅꯪꯒꯤ ꯅꯥꯄꯜ ꯑꯗꯨ ꯍꯦꯛ ꯊꯨꯗꯦꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯩꯃꯤ ꯑꯩꯁꯨ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯈ꯭ꯔꯔꯣꯏ ꯌꯥ ꯃꯩꯔꯤ ꯈꯣꯝꯕ ꯀꯩꯃꯤ ꯀꯥꯟꯅꯗꯕꯗ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯂꯦꯗꯣ ꯀꯔꯤꯁꯨ ꯃꯔꯤ ꯊꯣꯛꯅꯗꯕ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯅꯊ꯭ꯋꯥꯏ ꯃꯥꯡꯕ ꯑꯗꯨ ꯄꯥꯝꯃꯨꯗ꯭ꯔꯥ ꯃꯩꯔꯤ ꯈꯣꯝꯕ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯕ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯔꯕ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯒꯗꯕ ꯅꯠꯇꯦ ꯅꯪꯅ ꯊꯥꯗꯣꯔꯛꯄ ꯁꯥ ꯑꯗꯨꯅ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯑꯩꯒꯤ ꯏꯗꯣꯝꯆꯥꯒꯤ ꯊꯋꯥꯏ ꯂꯧꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯂꯃꯟ ꯑꯩꯅ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟꯗ ꯉꯥꯎꯔꯕ ꯅꯪꯕꯨ ꯑꯩꯅ ꯅꯣꯛꯇꯕ ꯉꯝꯗꯦ ꯃꯐꯝ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯁꯤꯖꯍꯧꯔꯣꯏ ꯃꯩꯔꯤ ꯈꯣꯝꯕ ꯇꯨ ꯌꯦꯡꯉꯣ ꯁꯤ ꯀꯅꯥꯒꯤ ꯃꯥꯜꯂꯤ ꯍꯣꯏ ꯑꯉꯥꯡ ꯃꯆꯥ ꯅꯪꯅ ꯀꯔꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯑꯗꯨꯒ ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯥ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯤꯕꯅꯣ ꯍꯦ ꯃꯩꯔꯤ ꯈꯣꯝꯕ ꯑꯩ ꯄꯥꯟꯊꯣꯏꯕꯅꯤ ꯅꯪꯅ ꯏꯄꯟ ꯀꯩꯃꯤꯗ ꯈꯨꯠ ꯊꯥꯕꯒꯤ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯄꯥꯡꯈꯣꯡ ꯄꯤꯒꯅꯤ ꯏꯄꯟ ꯀꯩꯃꯤ ꯁꯦ ꯁꯥ ꯃꯀꯣꯛꯁꯦ ꯊꯨꯒꯥꯏꯌꯣ 야! 야! 이야! 이빤 게임이 hꯧ지ꯃꯛ ꯃꯩꯔꯤ ꯈꯣꯝꯕꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯤꯌꯣ ꯆꯠꯂꯣ 이빤 게임이 야! 야! 이빤 게임이 ꯄꯥꯟꯊꯣꯏꯕ ꯄꯥꯟꯊꯣꯏꯕ ꯅꯪꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯔꯝꯗ꯭ꯔꯦꯗꯅ ꯅꯪꯗꯤ ꯅꯊꯧꯅꯥ ꯅꯔꯤꯡꯖꯦꯜ ꯌꯥꯝꯅ ꯂꯩꯔꯝꯂꯦꯅ 이빤 게임이 ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯇꯩ ꯂꯩꯇꯦ ꯆꯨꯝꯃꯤ ꯄꯥꯟꯊꯣꯏꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯑꯁꯦꯡꯕ ꯊꯧꯅꯥꯗꯤ ꯏꯁꯥꯅ ꯏꯁꯥꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗꯨ ꯈꯛꯇꯗ ꯂꯥꯛꯄꯅꯤ ꯄꯥꯕꯨꯡ 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 ꯅꯆꯥ ꯁꯨꯅꯨ ꯂꯩꯃ ꯂꯥꯛꯂꯦ ꯄꯥꯕꯨꯡ 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 ꯅꯈꯣꯏ ꯅꯆꯤꯜ ꯅꯧꯄꯥꯒꯤ ꯑꯋꯥꯕꯗ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯔꯤ ꯅꯈꯣꯏ ꯄꯥꯕꯨꯡꯒꯤ ꯊꯋꯥꯏ ꯂꯧꯕ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯈꯤꯗꯦ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯕꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯈꯤꯕꯅꯤ ꯀꯩꯃꯤ ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯁꯦ ꯃꯩꯔꯤ ꯈꯣꯝꯕ ꯂꯩꯈꯤꯗꯕꯒꯤ ꯅꯠꯇꯦ ꯌꯥꯏꯕꯤꯔꯦꯜ ꯑꯩꯕꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯨꯕꯤꯔꯛꯈꯤꯕꯅꯤ ngasi sinthariba pirang ase aibu pokpiba ipagidamaktane mantri mari khombagidamuk natte ꯀꯩꯃꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯁꯤꯗꯤ
ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯇꯧꯔꯝꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯄ꯭ꯋꯥ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯏꯄꯥꯒꯤ ꯌꯥꯊꯪ ꯏꯟꯅꯕ ꯍꯣꯠꯅꯈꯤꯕ ꯈꯛꯇꯅꯤ ꯏꯃꯥ ꯏꯄꯥ ꯍꯥꯏꯕꯁꯤꯗꯤ ꯃꯆꯥ ꯑꯣꯏꯕꯁꯤꯡꯒꯤꯗꯤ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯃꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡ ꯑꯆꯨꯝꯕꯅꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯑꯔꯥꯟꯕ ꯉꯥꯛꯇꯅꯦ ꯍꯥꯏꯕ ꯈꯪꯂꯛꯂꯦ ꯀꯩꯃꯤ ꯅꯪ ꯑꯩꯈꯣꯏꯅ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯌꯥꯏꯍꯦꯟꯒꯤ ꯃꯐꯝꯗ ꯂꯪꯖꯈꯤꯕ ꯏꯔꯥꯜꯁꯤꯡꯗꯣ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯤꯍꯧꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯦ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯨꯕ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯌꯥꯏꯕꯤꯔꯦꯜ ꯅꯈꯣꯏꯅ ꯂꯪꯖꯈꯤꯕ ꯅꯔꯥꯜꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯌꯥꯏꯍꯦꯟꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨ 이반 게임이 닌토 머자신들이 우대나 뭐이디 까다이다 레이자노 ꯌꯥꯏꯕꯤꯔꯦꯜ ꯇꯣꯝꯊꯤꯟꯒ ꯌꯥꯏꯍꯦꯟꯒ ꯀꯗꯥꯏꯗ ꯂꯩ ꯑꯉꯝꯕ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯣ ꯂꯥꯟꯃꯤꯁꯥ ꯌꯥꯔꯦ ꯇꯣꯛꯂꯣ ꯅꯈꯣꯏ ꯑꯅꯤꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯌꯥꯏꯍꯦꯟꯒ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯕꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯎ ꯐꯒꯅꯤ ꯑꯉꯝꯕ ꯌꯥꯏꯕꯤꯔꯦꯜ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯕꯨꯡꯂꯣꯛ ꯂꯩꯕꯥꯛ ꯑꯁꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯌꯥꯏꯍꯦꯟꯒꯤ ꯃꯐꯝꯗ ꯁꯤꯟꯅꯒꯗꯕꯅꯤ ꯅꯈꯣꯏ ꯅꯆꯤꯟ ꯅꯧꯄ꯭ꯋꯥꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯌꯦꯠꯄ ꯄꯤꯕ ꯌꯥꯔꯣꯏ ꯍꯦ ꯀꯩꯃꯤ ꯑꯊꯣꯏꯕ ꯄꯨꯝꯅꯃꯛꯇꯨ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯒꯅꯤ ꯄꯥꯟꯊꯣꯏꯕ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯄꯟꯊꯕ ꯌꯥꯔꯔꯣꯏ ꯅꯪꯒꯤ ꯇꯥꯆꯧꯒꯤ ꯈꯣꯡꯒꯨꯜ ꯑꯃꯨꯛꯇ ꯂꯤꯔꯨꯈꯤꯁꯤ 꼬꼬 오 중나이 마자 ꯅꯪꯁꯨ ꯅꯣꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯒꯦ ꯇꯧꯕꯗ ꯍꯤꯡꯆꯥꯕ ꯃꯥꯏꯅꯨꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯔꯒ ꯄꯨꯔꯛꯈꯤꯕꯅꯤ ꯇꯣꯝꯊꯤꯟ ꯅꯪ ꯃꯗꯨꯒꯤꯗꯤ ꯋꯥꯔꯨꯔꯅꯨ ꯆꯤꯡꯂꯥꯏ ꯃꯆꯥꯁꯦ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯊꯤꯜꯂꯝꯂꯒꯦ ꯄꯥꯟꯊꯣꯏꯕ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯁꯤ ꯀꯩꯃꯤ ꯅꯍꯥꯛꯀꯤ ꯇꯧꯕꯤꯃꯜ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯅ ꯈꯛ ꯀꯥꯎꯖꯔꯣꯏ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯄꯥꯡꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯁꯦ ꯍꯤꯡꯂꯝꯗꯕꯁꯨ ꯌꯥꯏ ꯌꯥꯏꯍꯦꯟ ꯅꯈꯣꯏꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯥꯟꯅꯒꯨꯝ ꯂꯩꯍꯟꯕ ꯍꯥꯏꯕꯁꯦ ꯀꯩꯃꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯑꯩꯒꯤ ꯏꯊꯧ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯕꯨꯡꯂꯣꯛ ꯂꯩꯕꯥꯛꯁꯦ ꯅꯈꯣꯏ ꯅꯆꯤꯜ ꯅꯅꯥꯎꯗ ꯁꯤꯟꯅꯔꯝꯂꯕꯅꯤꯀꯣ ꯆꯤꯡꯂꯥꯏ ꯃꯆꯥ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯄꯥꯟꯊꯣꯏꯕ ꯌꯥꯏꯍꯦꯟ ꯇꯣꯝꯊꯤꯟ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯄ꯭ꯋꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯇꯣꯝꯊꯤꯟ ꯌꯥꯏꯍꯦꯟ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯌꯥꯏꯕꯤꯔꯦꯜ ꯁꯨꯅꯨ ꯂꯩꯃ ꯅꯈꯣꯏ ꯅꯆꯤꯜ ꯅꯧꯄ꯭ꯋꯥ ꯉꯁꯤꯗꯒꯤ
ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯇꯥꯁꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯛꯑꯦ ꯇꯣꯝꯊꯤꯟ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯥꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯨꯔꯅꯨ ꯇꯥꯁꯨ ꯀꯩꯃꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯋꯥꯔꯤꯁꯨ ꯐꯖꯅ ꯁꯥꯟꯅꯍꯧꯗ꯭ꯔꯦ ꯆꯤꯡꯅꯥꯏ ꯃꯆꯥꯗꯣ ꯍꯧꯖꯤꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯝꯃꯗ꯭ꯔꯥ ꯌꯧꯔꯝꯂꯅꯤ ꯀꯩꯃꯤꯅ ꯃꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯁꯤꯟꯅꯔꯝꯂꯒꯅꯤ ꯑꯗꯨ ꯇꯥꯁꯨ ꯀꯩꯃꯤꯒ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯎꯅꯈꯤꯒꯗ꯭ꯔꯥ ꯁꯣꯏꯗꯅ ꯎꯅꯔꯛꯈꯤꯅꯤ ꯏꯁꯤꯡ ꯆꯥꯎꯕ